Paujadi yung pop iba maroy pa pau kharab de dogjari ay mol gi thawdok ta laikhidraba amasung asok pasing de sel gi tengbang pikre Thengnaba district ki Thengnaba police station konba ay mol singning hut amasung ay mol khunyai khul ani ge kunjasing auki ba September 16 ta thoki ba khatna chaina bagi thawdok adu da laikhidraba pastor amasung aso apan nangkhro kunjasing da sel gi tengbang sing khosina khre Indigenous Minority Organization Manipur IMOM Indigenous Minority Socio-Cultural Organization Manipur IMSCOM United People's Front UPF Amasung National Identity Protection Committee NIPCOG Lusing pasina khul ani makta chatuna sel gi demang sing adu pikibane Leibak diba tangdo adu dat laiki trapa pastor thangjalal aimol gi loina bedia laibonda lupa lising manga tengbang khibaga loina na khul ani makki aso apan nang khraba khunja singda mateng pangpo oina lupa lising tara village authority ki khudang da khusena gi Indigenous Minority Organization Manipur ki President Midum Maring Indigenous Socio-Cultural Organization Manipur ki President Mam Sokam Bapui United People's Front ki President W Second Amasung National Identity Protection Committee ki President T Asmani Harna kul anima ki kunjasing na pungning pathabiraga nungsi chanana leminanaba apel su tawkhe Thourang da saruk yakhiba Aimol Tribe Union Manipur ATUM ki Hannagi President Oiramba Athoi Aimol na phongthorakbada Kulani na yenari pa sanabung asi kul ani magna mapu iba yaroi kul amagini haina soidana oil lakani matamaduda kul amadi wakal dungai taba soidana lakpa yai madu kumadung hai taba adu thoktana ba ngasi lakberi ba lupsingna manipur lengak ta taksin biduna sanabung phanghudraba kul alugina magda atopa sanabung ama soidana bibinabu hotna hanbiyo manipur lengak nasu kul ani makki khanbiraga sanabung phanghudraba kul adugi damak sanabung ama soidana sengkatpiu haina lengak ki pongning singchelakle Nagalamoromda COVID-19 ki chatna kanglon singak na chatlibra haina Chngsillkkhre PTFC People's Task Force for COVID-19 ki volunteers singna miam tin ba mafam singda chatuna COVID-19 dagi ngak thokna ba chatna kanglon sing khangmin na ba ki changchilapa awareness campaign ki mulung channa ngasi su task force asi ki volunteers singna Machit Road Pauna Bazar amati Thangal Bazar da awareness campaign chathakre haina People's Task Force for COVID-19 PTFC COVID-19 ki Publicity and Propaganda and Charge Moirang Them Angambana Taturakpa Serola Mana Pongtorakle Serola Dramakatana High Awareness Campaign Sida Marks Uptana Port John But Labor Physical Distancing Togdaba Amade Banksing Mamang that Physical Distancing Togdana Kiule Pakaya Thengnaki Asugumba SOP Ngak Tabakia Asit Task Force Asigi Volunteers in the Wakal Tahan Bakaluina Physical Distancing Ngak Kiule Fanke Sanakang Lun Ngak Dukanda Port John Haba Hibadaya Dabadagi Dukan Amusutong Lunchinki Aire People's Task Force for COVID-19 Indian Red Cross Society Manipur State Branch Indian Medical Association IMA Amadi Association for Health and Healthcare Providers of India AISP ga punna kul ekai sing do COVID-19 laina lajat asig matang da khanganaba amadi matawgram na thingkadagi aibagi matang da leptana awareness da thari ngasi kangchu kaithil da Social Development Association kangchu amadi kangchu Women and Marapai Association ga punna awareness program pangthoke IRCS Manipur State Branch के चेयरमैन डॉक्टर वाई मोहन इम्फाल वेस्ट की हाना की अध्यक्ष निथौजम माइपाकपे फयेंग जेपी की हाना की प्रधान आंगोम गोजेंद्रो कांगचुप सिंखों की आंगोम कुमार खुलाकबा PTFC COVID-19 के मेंबर एल रूपचंद्र अमते थपक की पोथारबा ट्रांसपोर्ट की डिप्टी डायरेक्टर आंगोम कुमार रिसोर्स पर्सन अमते प्रेसिडियम मेंबर ओइतुना सरुयाखे आइरे थरमदुदा IRCS Imphal West Branch के डेमोन्स्ट्रेटर नौरोइबम प्रेमसित ना मास्क हैंड वॉशिंग के मतंग डेमोन्स्ट्रेशन तौखी लोइना IRCS की माइकदगी सोशल डेवलपमेंट एसोसिएशन कांगचुपता PPE सुखचना की आइरे PTFC 19 लेप्तना चथरकलिब COVID-19 की अवेयरनेस प्रोग्राम असे मखाताना खुलैकै अमदि म्याम तिन मफम सिंगदा पांगथोकिगनी आइना सेरोलदना मखाताना फोंदोरकले मथंग चही की जुलाई द लेबाक असि की मियोइ क्रोर कुनगा मगा वैक्सीन कापनाबा थौरांग तौरे मथंग चही की जुलाई थाद लेबाक असि की ओइना मियोइ क्रोर कुनगा COVID-19 की वैक्सीन कापनाबा थौरांग तौरे आनबेगी ओइना वैक्सीन कापकदरबे असिदा प्राइवेट सेक्टर अमसों गवर्नमेंट डॉक्टर नर्स पैरामेडिक्स सैनिटरी स्टाफ आशा वर्कर अमसों सर्विलेंस ऑफिसर सिंह यावगनी आइना यूनिट हेल्थ मिनिस्टर डॉक्टर हर्षवर्धन फोंदोखरे मांगना मखाताना आइखिबेदा रिम्स हिरम असिगा मरी लेना चलिब अक्टोबर था असिगी अरोइबे सरुक फावगी मनुंगदा यूनिट हेल्थ मिनिस्ट्री की माइकेडिगी स्टेट सिंगदा प्रायोरिटी ग्रुप सिंग मरुवैना हेल्थ वर्कर सिंग लिस्ट अमा पिरकनरबा खानख्रे वैक्सीन लैबगी थबक असिगे सेंट्रल की ओइना तौगदबने वैक्सीन सिंग असि प्रेसिडाइटेड प्रायोरिटी की मतुक इन्ना अमसों प्रोग्राम मैनर पांगथोकदबने वैक्सीन असी अनिरक कापने हेन खुदोंग चागने अहानबगी इम्यून प्रोटेक्शन की अमसों अनिसुबा
अनिसुबगी ओइन इमुन असि मापांगल कन्ना थमनबगी दमक्तनि सेंटर की मैके दगी लेपाक असि की मियोय क्रोर कुन नत्रगन कुन मंगा फाव मतंग चाहि की जुलाई फावगी मनुंगदा वैक्सीन असि कापथोकनाबगी दमक्ता कोविड-19 की वैक्सीन क्रोर 90 दगी यांखै फाव डोसिंग रिसीव तौगनी अमसुंग यूटिलाइज तौगनी आइबगी थाजब लैरि आइरे अतोप पाउ अमदना गाड़ी अतोंगमन हेंगटहनबगी डिमांड ऑल असम मोटर ट्रांसपोर्ट एसोसिएशन की मतम कक्तब चकाबन हौख्रे ऑल असम मोटर ट्रांसपोर्ट एसोसिएशन AAMTA na COVID-19 pandemic mari leinana tawriba makoi gi demand sing chawgladuna asam da kawba matam kaktaba chaka ban ning thawka ban mitagi haukhre Assam Transport Minister Chandramohan Patawari na Leibak Pobon Mitta Association asiga pangthokadaba mifamama kaukhre aire media report sing matu ina mifam kawriba na mitchimakta da association asina Dimapur Disbord da leiba janata bahon gi mamangda protest tharba yai AAMTA की डिमांड कोविड-19 पेंडेमिक यंगदुना बस अतोंगमल सिंह जाउना ट्रांसपोर्टेशन की चार्जिंग हेनगतलु हाइबसिने AAMTA na irai numit phongdokhiba amada COVID-19 pandemic amsung matung tarakpada masibo lakshinanaba thamliba lebak sinba thungna thamliba lockdown na baram oiduna mayuk narikliba crisis adu yengduna katangai fadana makoina khongthang ase lokalibani aike Association asina hairibadi government tongan ba tangai fadaba polam singi mamal sing engat pagal loina petrol amasung diesel ki mamal thengkhang nei hengat khiba leirabachu association na tawriba gari atongman engat lalu haiba makhoye demand kari mateng senbide haibasini thaugi mamal engat khre government na passenger sing chada yang khai dhamak punanaba orders thokre asuga mapibam asida ikoiba passenger chada chama puhan banatragana gari atongmal engat angadabani haiba association ki member amana mamangda phongtokhe Association asina claim tawri madudi coronavirus pandemic manung asida bus sing tanker sing e-rickshaw na sing bana passenger chada jangkhai damak puduna service tawrakle masina makhoi da sel mangbagi piba mayuk na libani tawigum su government na city bus sing tanker sing amsu e-rickshaw sing ki atongmal engat han bagi matangda warip amata logba leitre atopa pau amadana CBI ge rate Lupa Lakh kunmanga ki Senja-Thumja da Chennba Hannagi CBI ge officer ama yauna mi ani Fagatkhre Central Bureau of Investigation CBI na liptana sa tharpa drive ki manung channa Delhi amati Bihar ki Ranchi yauna Leibak asigi tongan pa mafam ni panda pungfam amatada akhanaba ret jadabada Lupa Lakh kunmanga ki Senja-Thumja ki case da Chennba Hannagi Investigation Agency asigi officer ama yauna Mioi ani Fagatpak Ngamdre Haina agency ki paunu phongdorakle CBI na Senja-Thumja ki thabak asida Chennba agency ajida officer oina thabak toramba Mioi ama yauna official taruki mathakta case lokatuna thigelaba matungda case asida Chennba company amake charter accountant CA ama hana ngarang rate tokduna pharaba matungda hanagi officer asisu charter accountant asina haidorakpadagi rate tawrak phakibani haina CBI na ngasi official oina thadorakba cherolamana haire Delhi da base tawba masa gi jumdagi phagatlaba CBI ge hanagi officer amade charter accountant ani mak ngasi Delhi da leba special judge ke court puthoklaba matung official ani maklak leba October 8 phawba police custody remand lawthaki baga loinana makhatana inquiry amuk chathakre aire Accused oriba CBI gi Hannagi officer asina CBI na paiba case ama loisinana ba charter accountant dagi Lupa Lakh yankhai demand tawba accountant asina ariba Lupa Lakh kunmanga hana ex officer aduda pikhre haibasu khangle charter accountant amati Hannagi CBI gi officer aduna su Senja-Thumja tawki aiba masana yajakre makhatana case asida Chennba ati official marisu makhatana Fagatnaba mafam hongtuna red chathari aina agency gi pau aduna CBI source paladuna phongdokre China na Ungkhtnaringei chairak da Canada gi lal gi Jahaj Taiwan Manak na Chngsillkkhre Canada gi lal gi Jahaj na China ga Ungkhtnariba chairak adu da sensitive oiriba Taiwan state da Chngsillkkhre aina official report amana phongdokle China amadi Taiwan na military gi oina jamna Ungkhtnaringei chairak na Canada gi lal gi Jahaj adu Chngsillkkhre oibana China na di thawng adu yamna kanna sauningba poklagani aire China Leibak asina democratic oiba Taiwan ba makhoi masa ki territory ki manung chana leba lamdam gi sarukne haina lobak loina auki ba Chngsillkkhre gi matam asida ida siga akoi ba military ki oiba activity sing hengalak lebane Nagalamborom da Kerala ki health minister amasung CM bo COVID-19 Thengnaba Ngamdre haina Maral sikhre Kerala boleh pakai segi COVID-19 da khoi degi hena sathi na sokan ba ahum suba state amu ohele aina ningthauga ban mit Congress party na Kerala ki health minister KK Sailaja amasung si minister Binyaya Dijanas bo Maral sikhre Hannagi si minister anirak oramlaba women chandi na ngasi de Kerala ase Maharashtra amasung Karnataka gi mathang da COVID case khoi degi masing jamba state were aike Test the positive oibagi sang sada mangarom oifam thokpa da ngasi de Kerala da sada 14.56 da leire
Dijayan Amasung Sailaja Animak Congress na lusing ba UDFO state adu da laisa sandok pada mateng pangli haina marhan siduna lakle adu bata seng badi Sailaja na hokiba August Kerala da numit kuding ki coronavirus case lising tara detect togani ana mangjung na phangdok pat leikrabane amuk ta thengna ki driba Maongda COVID-19 ki case wangkhalakle phibam asigi damakta government asina aikhoibu maral siba pamli haina chandi na phangtokhe police amasung lengak na Thourang pugadabane Haukiba September 3 da Bisnopur Thiam Leibak Ward number 8 da Thokiba Leibak Tibu Thokdok amada yamna chingdengai yoiba misida mapuroibagi mayunggi mangolda Touri jandun leikitabi kontrak pamningol laisram obe binita laima sahi kun manga surabi nupi asigi misiga mari leinana Polis na phajin kiba Mioi ahum karigumba miat tadana belda loktokiba tarabadi madu thorpa apapat khudimag nambol police amadi lengak na Thourang pugadabani aina JAC against the brutal killing of laisram ongbe kontrak pamningol benita laimagi convener KS Rajena thadurak pasirol amana pongdorakle Serol aduna makha taraduna phajin kraba laisram Biswarjit maitai Chahi kun gataruk mapuroi ba laisram Bimola mane bokjai yangai gataruk amasong laisram Binoti machalno pimakoi ahumbo maral gi batung ina charak phangani aiduna pali pelenga na thajaba bibiraklaga judicial custody leiringai charaka sida belda lokthokna ba tawbasi Leibak thibani aina JS na phongdorakle Arriba content sing asigi maru iba pau khara asiba pau damjari ba Manipur local news YouTube channel amade Facebook page asidagi yang biru puna mok pathaga chari loinana channel sina dom da kana rabadi subscribe like and share to ba ka wi gunu puna mok amu kahna thaga chari